Sorata sel tharamba miyo ama positive oirakpadagi sel sakpa pala yauna test tawbinaba dabi tarokli. Imphal gi thangmaiban Lairen hanjaba laikai da laiba doctor amana laikai aduda pangthokpa sorat lana thoram yauduna isai sakliba palana singmuda sel thabagi thabak satharamlaba matungda COVID-19 na positive oida haba kona khanglakpadagi sorat ki thoramda isai sakliba amadi pungjei riba miyoising mi paiba pokladuna makhoiba athuba matamda sarkar gi mari leinaba authority na test tawthokpi haina dabi tarokli. Pausi sina phangba pawgi matungina di thangmaiban hizam laikai da Miyo ema laikhidabagi sorat ki thoram aduda positive oiraba doctor aduna laktuna pala singamadi babok singda sel thabagi thabak satharamki adubo numit adugi nungthilda mahak masam COVID-19 test tawbuda positive oirakpadagi sorat ki thoram duda yawba isai sakpasing pungyaiba lairik taba mondokki babok ahal khara amadi mahaka nakna phaminaramba miyo kya hauzik mi paiba poknare haidi maduda natana doctor aduna sanglamba imung kharagi miyo singsu laisat asina nagadra haibiga kiba phaunare Athuba matamda mari lainaba sarkar gi authority singna miyeng sangbiduna miyoi singa si test tokpiyo hairi thagdo asi thokiba numit humni suraba phawbda sarkar gi maikei gi karigumba thorang amata lakhotana leirakpa asi pendaba phungdurakli loinana sorat ki thoram yawruba miyoi kyasu mayumdagi mapal thoktana hauzik section thorangi thabak lokhatuna lainare karigumba makhoi gi marakta positive oiba yoromlabadi laina mathang mathang sandorakpa yabagi kiba lairi haina su pawsina makhatari Atopa maruiba pao manamo Thawbal Khekmanda COVID-19 host oirpari imung taragani thoigi miyoi kuntra positive oire Khekman gi praja sing athuba matamda test tawragani CMO Thawbal district ki Khekman gram panchayat konma mafam sing asi COVID-19 gi hotspot oirakpadagi hauzik phawbda imung taragani thoigi miyoi kuntra positive oire laikai asigi lehauriba miyoi singsu athuba matamda COVID-19 test tawbagi thabak sa thabiyo loinana lokhatpam thokpa section thorangi thabak lokhatpiyo haina Praja singna phongdorakli Khekman gram panchayat konma mafam singda COVID-19 na positive oirabasing adudi gram panchayat asigi ward number 9 da Khekman lairembi laikai da miyoi taraga mari Khekman asem laikai da miyoi manga amadi Khekman awang taba mayai laikai da miyoi amani positive oiraba miyoi sing asi mari lainaba covid care center singda hauzik layamagi thabak sathari positive oiraba miyoi sing Asigi manungda imung amadagi miyoi manga miyoi ahom amadi miyoi mari puna positive oiba yauri oiribe phibam masida khul asigi miyoi sing akiba phawbadagi yumdagi mapal thokna dabadagi khuntak lan sibaka chap mana khare loinana miyoi bana hingbada nongmada tangai phadana phangdraba yadraba pulam sing phangdabagi awaba sauna mayoknare hairi Khekman gi praja singna phongdorapagi matung inade miyoi kuntra positive oikiba asiga samnaramba miyoi kana kana no haibudu sarkar gi mari lenaba authority na thidokpiduna thubu matamda test tabagi thabak sathabiyo hauji khol asigi miyoi sing Thongal amadi lambi sing thingzinaduna amaga satok sin tawba kinaduna leire test tabiyu hairurabusu kit leite haiduna test tabiyu yadre maduna khunja sing marakta positive oibki sang wangkhalakadra haibigi akiba leire hairi ser asida pausi esina Thawal district ki CMO ga wari sanaba matamna phongdorakhibadi Nahan makai test tawnaba kit leite haibudu hauzik leire hayengdigi hauna makha tana Khekman gi praja sing test tawbigi thabak satharagani loinana positive oikraba miyoi sing aduga karamba miyoi sing samnarambagi haibudu gi khungul lithoktuna miyoi sing adusu athubu matamda test tawthoktuna lokhatpam thokpa section thorang sing thabak lokhatlagani hauzik phawbi oina Thawbal positive oiba mi gi masing hengalakpana district asigi haksel gi mari leinaba doctor nurse amadi atai staff sing ana layengi thabak paikhatnaba hotnabada khudongsadaba kharadi mayoknari adubo sarkar gi maikaidigi khudongsadaba sing asi kokhanaba thabak paikhatpa hore paikhatpam thokpa ana layengi thabak sing paikhatlagani haina su pawsna makhatari atopa yamna maruiba paw manamo Facebook ta post kya thagatuna miyambu blackmail tawnaba hotnare United Job Organization TS Brindana post kya thagatuna miyambu blackmail tawnaba hotnare haina United Job Organization na thadorokpa sirul amana hairi lup asigi president Lingsu thangna thadorokpa sirul amana hai lukhoksai jawgi case ki matangda Brinda amadi Manipur lenga ki marakta sathariba lan henmale lup asina tumina leiba ngamlaktre TS Brinda na leptana tribal community da phajadaba wahai kya phongdorakpa asi condemn tawi jawgi case asi CBI da sinabagi matangda Congress na politicize tawduna assembly da no confidence motion thangatnaba hotnariba si lebak thibane India gi ariba political party amadigi asigumba wafam phongdorakani thajarude misam amana lenga ki mayokto wafam khara thamlubada NSA phawba panduna faki aduga additional SP amana judiciary executive amadi legislature singnarabasu ngasi phawba lenga na tumina leiribasi mahakna lodagi hena sawrabra haba si hangningai oi
कोर्ट की प्रोसीडिंग चथरीबना लुप कयानसु हिरम असिगी मतंगदा वाफम अमत फोंदोकपिगनु हाइनसु मखा तारी अतोपा मरुइबा पाव अमनमो जेनिम्स की कोविड केयर सेंटर कोर्टना जेल ओइना ओंथोकनबा खंगलखरे जेनिम्स की कोविड केयर सेंटर असी जेल ओइना ओंथोकनबा मरी लेनबा लेंगा की ऑफिशियल सिंग द कोर्टना खंगनखरे हाइरी पाव सिनहाई द्रकी केस द सिनबा मियु अमा लंफेल द लेबा NDNPS की कोर्ट पुथोरकपदा कोविड-19 पॉजिटिव ओइरमदगी खुदक स्पेशल सेक्रेटरी होम द NDNPS कोना खंगलबा मतुंग हॉस्पिटल असिदा जेल अमा ओइबगी पैखतपम थोकपा सिंगजो पैखतनबा कोना इराय नुमिता वीडियो कॉन्फ्रेंसिंग की खुथांगदा खंगलखिबनि हाइरी पनबा याबदे मणिपुर सेंट्रल जेल की सुपरिटेंडेंट अमदी नाप की OC NDNPS की कोर्ट ड्रग की केस अमदा सियनबा मियु अमा पुथोरकपदा कोविड-19 पॉजिटिव ओइरे खंगलखिबनि अदुबु केस असिदा को एक्विस ओइरिबा डेनिस लाजाथंग तोंगलोइदी मणिपुर हाई कोर्ट पुथोखी अमरोमदा पॉजिटिव ओइरिबा मियु अदुगी वायल NDNPS की कोर्ट चथरिंगै मनुंगदा जस अमा ड्राइवर अमा स्टाफ मरी अमदि उकिल अनि सरुक याखि हाइनुस पाउक्सिन मखाताना फुंगदोरगली अदुगा अतोपा मरोइबा पाउखरसु म्याम शेयर तौजरके म्याम पाउक्सि लोइफुक्तामिनसे नुपी मसा अमगी इज्जत मंगनबा तौरुबा मणिपुरदगी डॉक्टर अमा शिलोंगदा फारे नुपी मसा अमना लायेंगबा लाकपद इज्जत मंगनबा होटनरुबा मणिपुरदगी डॉक्टर अमा शिलोंग पुलिसना फारे हाइरी थौदो असि हौखिबा निथोकाबा नुमित्ता शिलोंगी माइरांग मार्केट लाइबा क्लिनिक अमदा थोखिबनी हिराम असिदा चेनरिबा मियु अदुदि डॉक्टर आयाम सुनील खुमन कवि महाक हाना होली क्रॉस हॉस्पिटल थबक तौरमी हौजिकना माइरांग द क्लिनिक ओइना हांगदुना लैबनि हाइरी पाउसिना मखा ताना हाइ डॉक्टर असिना लायेंबा लाक्लिबा नुपी मसा अदुगी प्राइवेट पार्सिंग फोटो नमखिबगा लोइनना अतोपा पेशेंट केदा मोलेस तौकी हाइनसु फोंदोरखली थौदो असिगी मतंगदा वेस्ट खासी हिल्स की SP ना प्रोक्सो एक की मखादा केस अमसु रजिस्टर तौरे हाइरी अमरोमदा थौदो असिबु खासी स्टूडेंट यूनियन माइरांग सर्कल अमदी सिविल सोसाइटी वुमेन ऑर्गेनाइजेशन यानिंगदबा फोंदोरखली थौरांग असि यामना तमथिबा थबक अमनी लोगी मखादा चपचाबा थबक लखटकदबनि हाइनसु मखा थरखली लोइसिलकपो ओइना मैम कंटेंट मसांग खतंग मैम शेयर तौजरमगे जुलाई 13 लेखिद्रबा अनाबा अमसु नोंगालगा पॉजिटिव ओइरमदगी पॉजिटिव ओइरगा सिखिबा मसिंग तरुक सुखरे हौखिबा जुलाई सचत 13 की नुमिदांग पुंग 10 रोम ताबदा लेखिदबनी हाइबा सई 13 रोम सुरबा नुपा अमसु नोंगालगा माकी सैंपल टेस्ट तौरुबदा कोविड-19 पॉजिटिव ओइरमले हाइरी मियो एसी थारगा मणिपुर कोविड-19 पॉजिटिव ओइरगा सिखिबा मिगी मसिंग तरुक सुखरे हाइनुस पाउसिना मखाताना फुंदुरगली अदुगा मैमदा करिगुम खरा खतंग मैमदा शेयर तौजगे मैमना पथोक्सखिबदा सोखिबा लानखिबा यावरसु मैमना ngakpigani अमरोमदा मणिपुर टॉप चैनल की माइकैदगी मयामदगी रिक्वेस्ट मखतंग तौजगे मयामना वीडियो कमेंट पीबीरक्पा मतमदा हाइदी इरांग सकटपा याबा खनाबा सैनबा याबगी अदुगुम्बा अमसुंग धर्म की ओइबा लाइनिंग लेसन की ओइबा दुगुम मरमदा मयामदा कमेंट पीबीरक्तनाबा हाइबदी मयांगी मोट फोंदोकपबदि केसु कायदा खनाबा याबा खोटपा याबगी मोंगदा दुगुम कमेंट पीबीरक्तनाबा हाइदना मयामदा अपील तौजरी थैंक यू।